ऑफिस यौबदा थौजंगबगा DIG कमिश्नर पुन्ना वारी तौरमी मेघा साइरस कदी PG स्टोर रूम चटलमलनी मयाम मरकदुदा लेरमदे संड्रेम्बबु येंगदुना लुखमदु हाइफेट नालगा जंगसिनलगा मागी चेयरदा फमथै कया मुक्तारे मथा साना हाइरे करी हाइगदोबनु खंद्री अखोइदगी मखोइना प्लान चेट बान सोइमनबसिदा अखोइसु यांगना जंगसिनबा ngamde मियामनदी अखोइबु थबक तौदबगु फत्तबसिंदु येंगदुना लेबगुम ngandu somda अखोइना थादरिबा मथासिदी मखोइना खंगबिबा नते हाइसोइबनी मचिन सुलाइम कनमनग्रे अखोइगी प्रजासिंगसे संड्रेम्बसु मागी मोत फंगदोइ मखोइना वाकतबा मचिन यौबसिनी अखोइगी थौना ओइरिबा करिगुम्बा मियामना तुमिना लेख्रबदी अखोइसु इथौ यांगलोइ अमगी वा तानद्रबदी पुमनमक सोन्थबा लेबाक ओइगदौरिबनी सर अइदी मथा सारगसु मियामगी ओपिनियन ताबसे नुंगाइरिबनी मुक्तारैसु खोमि अदुबुदी चुम अदुदा सुम हेनमला अगदी सौनिंबु फावरइदो मुक्तारे नुपा अनिदु सत ऑनसिन हाइरे सर कया सर थौजंबा सोमगी JJS हॉस्पिटल किशोर अमदी अंगांगसिंगी वासिमा अखोइ लोइनि हैंडल तौकी सर हैना केयर हॉस्पिटल दा कांतबु खरा कुपनि येंबिरो अदुगा नुंगाइबा पाव अमना अखोइगी वारोलदो प्रेसिडेंट ना ताबिरगा रोसमेरी दा ओशिस हॉस्पिटल दा होरेन नुंथेल पुंग अहुमदा मियोइ तरेट ना साबा टीम अमा चनबा रेडी दा लेरे हैना पाव यौरे पाव खरदि सोइदना यंगसिलगनि थाजे अदुगा सर होइसो मिकुमना हमसिंगना कांतगी खोंथांग सेनबि मादा ngaire अखोइनि मसक खंबा इपोंग फोंगना लेबा अखोइगी लासो माबुदी अखोइगी कुतगी नाथोकनगुमसे संड्रेम्बसु मकोकतो अमुक्तंग नोमलगा अचुम्बनी कांत खक्तदा माइ उनसिनबिरो अमरोमदा अतैसिदी थोख्रबा थौदोक ngaktani अदुबो अखोइगी मिटना उबदा पुमनमक खोमजिलगा हिंग्लिबदी कांत खक्ता ngaire कांतबु थीबदा अतोपसे सोइदना उरकनि मासु मदोमदि सुंगलै लेरम मतुंगदा ममीदा सोइदना मी लेगनि माइ उनसिमिनसे इसोरना चांदुना माइ पाकमिनसे थौजंगबसु हाइरे ओके फरे सुमाइना माइ कयमु सेमदोकनरबनिना अखोइदसु हेनु वखलसे लाक्षिनबा मयेक सेंगन कुइररोइदा कांतगी लीलासु लोयदौबा मिटना उरिबा लीला सानरोइनि करी रोल नौरिनो हाइना थीबबु लुना थोकदौबा नतेदा वादोदा सीनियर अनिदो नोकमि तौजै संड्रेम्बना हाइरे ओके फरे अदुदी DIG सर अखोइसु थोनबा तौरसे किशोरगी बॉडीदो ngasi मोक्तगी लौरुरगा मयुमदा थिल्लुगदौबनी अदुना ngarang numidangdagi hospital mamagi irangsu roibini hojingna mukamdau tawriba gyan tade wado nipa ani do da hairaga senior ani do phamlambadagi haugatli muktare sanjremba nupa ani do da khut soklam magi tupi singdu paikhatana thoki ngasai tumina leiriba nupa do da yenglei thaujangbा चुनबालदो इनखलब कयाबु येंगलम हौगत खेदुना असम रूमदा फाइल खरा पाइरगा चटखि पुंग मुक लेरगनि माने रूमदुदा मुखलकपदु अदुबु नुपादो हौजकसो अदुमक ममाइदु नोन थारगा फोनदुदा मुन्ना येंगदुना लेरमनि मतौदुदा थौजंगबा हाइरे साइरसका प्रेरणागा तोकनरि ngarangdagi mitnabu phari khallingaisida nang amuk phone da laichu bhauraba hairi du tade phone da munna yenglaga khubi du na screen da inkhat palepte thaujangba mangak tu khare naksilakduna nupi don generabo kainu mina ngangi wa ga seta da khai phone da ngasai di yenglei du ba phone da du mak yengni yengna pakhum pi kaya photo ma thibani yaudrabra khangdi kai photo no university ID card ma thaujangba khangning na kanage tablab adumak pakhum pi magi ID card wahadu tabata thaujangba nokle ID card tu yengjeraga penjai thamoina na tawlerabo mingama yengidoni thaujangba chair da pham tharaga phachade he du de wari ga di yam neiba saraga ngarang su ngasisu hayeng su nungsi kai na haikidaine aduga maming kawarbo oh my life kaya phone do makyang mikup sidasu pakhum pire moi father do aduga maming yenge tawni pangang ngangaro ima thayam sari chani
ꯑꯩꯗꯤ ꯐꯣꯇꯣꯗꯨ ꯀꯛꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯀꯛꯇꯤ ꯀꯛꯈꯤꯗꯕꯅꯤꯗ ꯌꯥꯎꯔꯝꯗ꯭ꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯑꯗꯨꯛ ꯌꯥꯝ ꯆꯥꯛꯅ ꯁꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯧꯖꯪꯕ ꯅꯣꯛꯂꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯃꯇꯥꯎꯕꯨ ꯌꯦꯡꯂꯒ ꯄ꯭ꯂꯥꯟ ꯕꯤꯔꯥ ꯃꯄꯥꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯌꯥꯝ ꯆꯥꯛꯑꯕꯣꯃꯤ ꯅꯪꯕꯣ ꯅꯊꯧꯒ ꯀꯥꯎꯈꯤ ꯇꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯄꯦꯟꯗ꯭ꯔꯒꯗꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯁꯤꯜꯂꯒ ꯀꯣꯛ ꯐꯥꯔꯣꯗꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯅꯩꯌꯨ ꯀꯩꯅꯣ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯇꯧꯅꯔꯤꯁꯤꯗꯤ ꯂꯥꯛꯏꯕ ꯀꯦꯁꯁꯤꯡꯁꯤꯒꯤ ꯁꯣꯂꯨꯁꯟ ꯈꯔ ꯄꯤꯕꯤꯕꯩ ꯃꯍꯨꯠ ꯈꯔꯁꯨ ꯈꯪꯖꯟ ꯊꯝꯁꯤꯜꯂꯨ ꯀꯩꯗꯧꯔꯒꯦ ꯗꯨ ꯑꯣꯔ ꯗꯥꯏ ꯖꯦꯜ ꯌꯧꯔꯒꯁꯨ ꯅꯨꯡꯁꯤ ꯃꯁꯨꯝ ꯂꯥꯡꯒꯅꯤ ꯐꯣꯟ ꯌꯦꯡꯂꯝꯕ ꯅꯨꯄꯥꯗꯣ ꯊꯧꯖꯪꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯚꯤꯂꯦꯟ ꯑꯣꯜꯂꯒ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯒꯦꯁꯨ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯅꯕ ꯃꯔꯝ ꯂꯩꯇꯦ ꯊꯧꯖꯪꯕ ꯅꯣꯛꯃꯤ ꯑꯗꯨꯝ ꯀꯩꯅ ꯅꯨꯡꯁꯤꯅꯔꯝꯃꯤꯕꯨ ꯆꯥꯟꯁ ꯀꯝꯇ ꯂꯧꯍꯧꯗꯕ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯥ ꯑꯃꯅꯤꯕꯨ ꯅꯨꯡꯁꯤꯅꯔꯒꯗꯤ ꯃꯥꯏꯅꯅ ꯂꯣꯏ ꯑꯣꯏꯅꯔ ꯃꯇꯝꯁꯤꯗ ꯊꯧꯖꯪꯕ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩ ꯅꯨꯄꯤ ꯀꯣꯏꯗꯧꯕ ꯀꯤꯔꯦ ꯌꯥꯝ ꯁꯦꯡꯕꯤ ꯑꯗꯨꯗ ꯄꯥꯝꯕꯩ ꯋꯥ ꯅꯠꯇꯕ ꯂꯣꯌꯦꯜ ꯑꯣꯏꯕ ꯃꯤꯁꯦ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯅꯨꯡꯁꯤꯔꯤꯅꯦ ꯀꯥꯏꯅꯒ ꯂꯨꯍꯣꯡꯉꯨꯔꯣ ꯏꯆꯥꯒꯤ ꯃꯄꯥ ꯑꯣꯟꯅꯔꯝꯕꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯊꯣꯛꯇꯧ ꯃꯥꯜꯂꯤ ꯑꯩꯒꯤ ꯗꯥꯎ ꯃꯇꯥꯁꯤꯗ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯕ ꯑꯩꯗꯤ ꯁꯤꯅꯤꯡꯂꯤꯕꯣ ꯏꯀꯥꯏꯃꯟꯗꯅ ꯀꯌꯥ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯇꯦꯕꯜꯗꯨꯗ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯏꯊꯣꯡꯗ ꯑꯌꯤꯡꯕ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯂꯒ ꯊꯧꯖꯪꯕꯗ ꯇꯝꯂꯛꯏ ꯃꯥꯒꯤ ꯇꯥꯡꯁꯤꯗ ꯐꯥꯎꯈꯤꯕ ꯑꯁꯦꯡꯕ ꯏꯍꯨꯜꯁꯤꯡꯗꯨ ꯄꯥꯎꯗꯝꯂꯛꯏ ꯅꯨꯡꯁꯤꯕꯗꯤ ꯊꯤꯡꯕ ꯉꯝꯗ ꯆꯣꯟ ꯄꯥꯅ ꯐꯥꯎꯈꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯥꯎꯔꯒ ꯂꯩꯍꯧꯏ ꯉꯁꯤꯁꯨ ꯑꯗꯨꯕꯨ ꯃꯐꯝꯗ ꯂꯁꯇꯤ ꯑꯩ ꯁꯨꯡꯐꯥꯎ ꯐꯥꯎꯈꯤꯗꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯃꯤꯠꯌꯦꯡ ꯑꯩ ꯃꯥꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯃꯉꯣꯟꯗ ꯌꯦꯡꯈꯤꯗꯦ ꯀꯌꯥ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨꯗ ꯌꯦꯡꯂꯒ ꯈꯨꯠꯁꯥꯁꯤꯅꯗꯤ ꯃꯥꯒꯤ ꯈꯨꯠꯁꯥꯗ ꯇꯣꯏꯅ ꯁꯝꯈꯤ ꯃꯔꯛ ꯃꯥꯅ ꯀꯞꯄꯗ ꯇꯩꯊꯣꯛꯄ ꯈꯨꯠꯁꯤꯅ ꯃꯥꯒꯤ ꯈꯖꯥꯏꯗꯗꯤ ꯁꯣꯛꯈꯤ ꯈꯖꯥꯏꯗꯨꯗ ꯇꯥꯕ ꯁꯥꯏ ꯃꯔꯨ ꯈꯔꯗꯨ ꯍꯥꯏꯒꯠꯈꯤꯕ ꯅꯨꯃꯤꯠ ꯈꯔꯁꯨ ꯌꯥꯎꯈꯤ ꯑꯩꯅ ꯁ꯭ꯀꯨꯇꯤ ꯊꯧꯔꯒ ꯃꯥꯅ ꯑꯩꯒꯤ ꯈ꯭ꯋꯥꯡꯗ ꯀꯣꯜꯂꯒ ꯑꯩꯒꯤ ꯇꯨꯡꯗ ꯇꯣꯡꯕ ꯕꯁ ꯔꯥꯏꯠ ꯆꯠꯂꯒꯅ ꯀꯣꯅꯔ ꯂꯩꯕ ꯈꯨꯗꯤꯡ ꯑꯃꯨꯛ ꯂꯪꯖꯨꯝ ꯑꯅꯤꯁꯦ ꯊꯦꯡꯅꯩ ꯋꯥꯇꯔ ꯕꯣꯇꯜ ꯁꯦꯌꯔ ꯇꯧꯅꯈꯤ ꯑꯆꯥꯄꯣꯠ ꯏꯟꯕꯗ ꯁ꯭ꯄꯨꯟ ꯐꯣꯔꯛ ꯑꯃꯅ ꯁꯦꯌꯔ ꯇꯧꯕꯁꯨ ꯌꯥꯎꯈꯤ ꯑꯩꯒꯤ ꯄ꯭ꯔꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐꯦꯌꯔꯋꯦꯜ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯁꯤꯡꯒ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯀꯥꯞꯄꯗ ꯑꯩꯁꯨ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯟꯈꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯊꯧꯖꯪꯕ ꯃꯥꯏꯊꯣꯡꯗ ꯑꯄꯦꯟꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯃꯀꯥ ꯂꯥꯝꯅ ꯂꯩꯇꯦꯡꯂꯒ ꯗꯦꯠꯁ ꯏꯠ ꯀꯌꯥꯁꯨ ꯅꯣꯛꯃꯤ what else do you expect ꯋꯥꯈꯜꯗꯨ ꯋꯥꯏꯜ ꯇꯝꯃꯟꯈ꯭ꯔꯦ how much do you miss her ꯀꯌꯥ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯇꯞꯂꯞ ꯅꯣꯛꯏ ꯑꯗꯨꯒ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯤꯖꯤꯟꯅꯈꯤꯕ ꯏꯃꯦꯜ ꯐꯣꯟ ꯅꯝꯕꯔ ꯔꯦꯟꯠꯀꯤ ꯑꯦꯗ꯭ꯔꯦꯁ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯍꯣꯡꯗ꯭ꯔꯤ imagining if someday ꯁꯣꯏꯉꯝꯗꯅ ꯃꯥꯅ ꯑꯩꯕꯨ ꯃꯤꯁ ꯇꯧꯔꯒ ꯃꯦꯁꯦꯁꯀ ꯊꯥꯔꯛꯑꯒꯗꯤ ꯀꯣꯜꯒ ꯇꯧꯔꯛꯑꯗꯤ ꯂꯦꯇꯔꯒ ꯊꯥꯔꯛꯑꯗꯤ ꯃꯥꯒꯤ ꯃꯦꯁꯦꯁꯀꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯐꯪꯅꯕ ꯑꯩ ꯄꯨꯝꯅꯃꯛ ꯍꯣꯡꯗ꯭ꯔꯤ ꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈꯤꯕ ꯀꯌꯥꯗꯣ ꯉꯁꯤꯁꯨ ꯑꯩ ꯍꯣꯡꯗ꯭ꯔꯤ ꯊꯧꯖꯪꯕ ꯃꯀꯣꯛ ꯅꯥꯀꯦꯠ ꯑꯅꯤꯔꯛ ꯇꯞꯅ ꯍꯥꯏꯔꯒ ꯃꯔꯨ ꯂꯨꯞꯊꯈ꯭ꯔꯦ ꯋꯥꯊꯤ ꯉꯥꯡꯉꯒꯇ ꯂꯩꯕ ꯊꯃꯣꯏꯗꯨꯁꯨ ꯅꯨꯡꯁꯤ ꯃꯩꯆꯥꯛꯇꯤ ꯈꯪꯕꯅ ꯀꯌꯥꯅ ꯀꯔꯝꯕ ꯏꯍꯨꯜ ꯄꯨꯔꯒ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯂꯩꯂꯝꯒꯅꯤ ꯈꯟꯕꯗ ꯄꯨꯛꯅꯤꯡꯗꯨ ꯍꯦꯟꯅ ꯅꯧꯊꯔꯛꯏ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯀꯦ ꯇꯧꯕ ꯃꯃꯤꯠꯇꯨ ꯁꯠ ꯅꯣꯟꯈꯠꯇꯨꯅ ꯊꯤꯡꯒꯠꯂꯤ ꯊꯧꯖꯪꯕ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯂꯒ ꯀꯌꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯥꯎ ꯑꯥꯏ ꯅꯣ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤꯗꯨ ꯀꯧꯔꯨꯝꯗ ꯂꯩꯔꯝꯃꯤꯁꯦ ꯅꯪꯗꯤ ꯊꯃꯣꯏ ꯈꯛꯇ ꯅꯠꯇꯦ ꯊꯋꯥꯏꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨꯁꯨ ꯄꯤꯔꯝꯈ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯄꯥꯝꯃꯨꯃꯟꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨ ꯌꯧꯈꯩ ꯅꯨꯡꯁꯤꯔꯦꯕ kaya nangi hope to kai kino haina belaiban the longer you wait the better it gets kauganodo and you deserve her if she is worthy of your love wado hairiga thaujangba mamito makutuna amuktang satnan thoklaga pisomdu sukna haire hera ai super melagdreda aduk thamoi kan manupido hey hospital janu badagsilo natraga mayum khangbra thabak tatlasu tachano nangi thamoi thogai binu pidu de chinse khara pena thinamda chairamge jaslo ai dawge adumai nangonda otpa hauna deba matik nate yade habadu khangange manai gi khangni dana ina wado hairaga thaujangba phamlambadagi hogale aduga hanjina haire hogolu chase matawduda kaya marudu luktarap tawna noi
ꯐꯥꯒꯤꯅꯤ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯃꯔꯝ ꯌꯥꯝ ꯆꯥꯗꯦꯀꯣ ꯑꯩꯅ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯈꯣꯟ ꯀꯟꯗ꯭ꯔꯤ ꯐꯅ ꯁꯥꯎꯅꯤꯡꯉꯁꯨ ꯌꯥꯁꯨ ꯆꯤꯛꯁꯤꯜꯂꯒ ꯁꯥꯎꯅꯤꯡꯕꯗꯣ ꯏꯇꯣꯝꯇ ꯐꯥꯊꯔꯒ ꯂꯥꯛꯏꯕꯅꯤ ꯍꯦ ꯆꯂꯣꯅꯤꯒꯤ ꯈꯅꯥꯎ ꯄꯥꯟꯕ ꯅꯪꯗꯤꯅꯦ ꯑꯗꯨꯝꯅ ꯊꯃꯣꯏꯗꯨ ꯀꯥꯏ ꯇꯥꯝꯅꯤ ꯑꯗꯨ ꯑꯗꯥ ꯇꯥꯅꯤꯡꯗꯦ ꯅꯪ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯌꯣ ꯅꯨꯡꯁꯤꯗꯦ ꯀꯌꯥ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯋꯥꯈꯜꯗ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕ ꯋꯥꯗꯨꯃ ꯃꯆꯤꯟꯗ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯌꯥꯝ ꯐꯤꯡꯈꯤꯅꯨ ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯀꯃꯤꯁꯅꯔ ꯁꯔꯁꯦ ꯃꯣꯏ ꯐꯥꯗꯔ ꯀꯅꯥꯅ ꯃꯣꯏꯔꯝꯗꯧꯔꯤ ꯃꯤ ꯋꯥꯗꯨꯗ ꯊꯧꯖꯪꯕ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯉꯛꯅ ꯀꯔꯤ ꯀꯌꯥ ꯃꯊꯥ ꯁꯥꯅ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯄꯥꯏꯈꯠꯂꯒ ꯒꯦꯂꯔꯤꯗ ꯐꯣꯇꯣ ꯑꯣꯠꯂꯤꯕꯗꯨ ꯃꯈꯥ ꯆꯠꯊꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯑꯣꯐꯤꯁꯀꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯏꯃꯔꯖꯦꯟꯁꯤ ꯀꯣꯜ ꯂꯥꯛꯄꯗꯨ ꯀꯌꯥ ꯃꯃꯤꯠꯇꯨ ꯐꯣꯟꯗꯨꯗꯒꯤ ꯊꯩꯔꯒ ꯍꯧꯒꯠꯂꯒ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯏ ꯏꯃꯔꯖꯦꯟꯁꯤ ꯔꯤꯄꯣꯔꯇꯤꯡ ꯖꯦꯖꯦꯁ ꯍꯣꯁꯄꯤꯇꯥꯜꯗ ꯃꯤꯌꯥꯝ ꯑꯃꯗꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯗ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯅꯣꯡꯃꯩ ꯌꯥꯎꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯀꯃꯤꯁꯅꯔ ꯁꯟꯗ꯭ꯔꯦꯝꯕ ꯊꯕꯛꯇ ꯅꯣꯡꯃꯩ ꯄꯥꯜꯂꯒ ꯀꯤꯌꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯂꯩꯀꯠꯅꯅꯕ ꯄꯨꯈ꯭ꯔꯦ ꯀꯣꯟꯁꯇꯦꯕꯜ 22 ꯁꯤꯔꯦ ꯑꯗꯨꯒ 40 ꯍꯦꯟꯕꯅ ꯁꯣꯛꯂꯒ ꯂꯩꯀꯠꯅꯔꯦ ꯍꯧꯖꯤꯛ ꯖꯦꯖꯦꯁ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡꯗ ꯃꯤꯌꯥꯝ ꯑꯃꯗꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯗꯨꯅ ꯖꯦꯖꯦꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯦꯠꯄꯨ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯤ ꯄꯥꯎꯗꯨꯗ ꯕꯤꯜꯗꯤꯡꯗꯨ ꯃꯁꯤꯟ ꯊꯨꯡꯅ ꯇꯥꯕꯗ ꯃꯌꯥꯝꯗ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯄꯥꯎ ꯃꯊꯪ ꯃꯊꯪ ꯂꯧꯅꯩ ꯀꯌꯥ ꯋꯥꯌꯔ ꯐꯣꯟꯗꯨ ꯀꯤꯠ ꯅꯝꯁꯤꯜꯂꯝꯃꯒ ꯐꯤꯡꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯊꯧꯖꯪꯕꯁꯨ ꯏꯐꯤꯡ ꯐꯤꯡꯅ ꯏꯟꯅꯩ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯣꯔꯒꯇꯒꯤ ꯀꯤꯁꯣꯔꯒꯤ ꯕꯣꯗꯤꯕꯨ ꯃꯌꯨꯝꯗ ꯊꯤꯟꯅꯕ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯖꯤꯞꯁꯤ ꯃꯌꯥꯝꯗꯨ ꯒꯦꯠꯂꯣꯝꯗ ꯊꯧꯗꯣꯔꯛꯏ DIGꯅ ꯃꯥꯡ ꯊꯥꯔꯒ ꯑꯗꯨꯒ ꯇꯨꯡꯗ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯀꯃꯤꯁꯅꯔ ꯇꯨꯡ ꯏꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗꯤ ꯑꯥꯏꯔꯟ ꯁꯤꯜ ꯇꯧꯏ ꯈꯔ ꯇꯞꯊꯔꯒ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯤꯁꯣꯔꯒꯤ ꯕꯣꯗꯤ ꯄꯨꯒꯗꯧꯔꯦ ꯈꯪꯕꯗ ꯒꯦꯠ ꯃꯃꯥꯡ ꯑꯗꯨꯗ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯂꯤ ꯄꯦꯟꯗꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯇꯅ ꯅꯤꯜꯂꯤ ꯀꯔꯝꯅꯁꯨ ꯅꯤꯜꯂꯣꯏ ꯀꯤꯁꯣꯔꯗ ꯅꯠꯇ ꯅꯧꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯍꯥꯠꯂꯕꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯍꯦꯛꯇ ꯍꯨꯞꯁꯤꯜꯂꯛꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ ꯑꯁꯥꯎꯕꯅ ꯍꯦꯟꯕꯅ ꯄꯨꯂꯤꯁ ꯎꯕꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏ ꯆꯠꯄ ꯌꯥꯔꯣꯏ ꯃꯤꯍꯥꯠꯄ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯍꯛꯆꯥꯡꯁꯤꯡꯗꯨ ꯂꯧꯔꯣꯏ ꯍꯥꯏꯅꯁꯨ ꯄꯦꯟꯗꯅ ꯂꯥꯎꯔꯤ ꯑꯗꯨꯒ DIGꯅ ꯂꯝꯖꯤꯡ ꯑꯣꯏꯔꯒ ꯒꯥꯔꯤꯗꯨ ꯊꯧꯅꯕ ꯍꯣꯠꯅꯩ ꯃꯇꯧꯗꯨꯗ ꯍꯧꯔꯛꯂꯦ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯃꯨꯛꯅꯕ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯛꯏ ꯃꯌꯥꯝ ꯆꯪꯗꯅ ꯖꯤꯞꯁꯤꯁꯤꯡ ꯑꯗꯨꯗ ꯅꯨꯡꯅ ꯍꯥꯟꯅ ꯊꯥꯗꯨꯅ ꯃꯤꯡꯁꯦꯜ ꯀꯥꯏꯕ ꯌꯥꯎꯔꯛꯂꯦ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕ ꯃꯔꯛ ꯑꯗꯨꯗ ꯍꯦꯛꯇ ꯂꯥꯝꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝ ꯆꯪꯗꯅ ꯖꯤꯞꯁꯤ ꯃꯅꯤꯡꯗꯒꯤ ꯀꯣꯟꯁꯇꯦꯕꯜꯁꯤꯡꯗꯨ ꯆꯤꯡꯊꯔꯒ ꯍꯦꯛꯇ ꯄꯪꯐꯨꯗ ꯐꯨꯖꯤꯜꯂꯤ ꯇꯥꯏꯅꯔꯔꯦ ꯄꯨꯝꯅꯃꯛꯀꯤ ꯄꯦꯟꯗꯕ ꯄꯨꯝꯕꯗꯨ ꯃꯌꯥꯝꯅ ꯍꯨꯞꯆꯤꯟꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯨꯛꯇꯥꯔꯩ ꯀꯦꯞꯇꯦꯟꯗꯨꯗ ꯀꯣꯜ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡꯗꯨ ꯊꯣꯔꯛꯂꯒ ꯑꯦꯛꯁꯟ ꯇꯧ ꯍꯥꯏꯅ ꯍꯦꯛꯇ ꯑꯣꯔꯗꯔ ꯄꯤꯁꯤꯜꯂꯤ ꯑꯣꯔꯗꯔ ꯐꯪꯂꯕꯗ ꯂꯩꯔꯤꯕ ꯐꯣꯔꯁ ꯃꯌꯥꯝꯗꯨ ꯍꯦꯛꯇ ꯍꯧꯔꯛꯏ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁ꯭ꯃꯣꯛ ꯕꯣꯝ ꯊꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯥꯡꯗ ꯈꯥꯝꯂꯤꯕ DIGꯗ ꯀꯣꯜ ꯇꯧꯔꯛꯏ ꯁꯟꯗ꯭ꯔꯦꯝꯕ ꯑꯗꯨꯒ ꯈꯣꯟꯀꯂꯞ ꯍꯥꯏꯔꯛꯏ ꯑꯗꯨ ꯔꯤꯛꯁ ꯂꯩꯕ ꯊꯕꯛ ꯑꯃꯕꯨ ꯍꯦꯛꯇ ꯑꯣꯔꯗꯔ ꯄꯤꯁꯤꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ DIG ꯁꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯇꯧꯔꯒ ꯂꯣꯏꯁꯤꯟꯅꯒꯦꯗꯤ ꯈꯟꯗ꯭ꯔꯒ ꯑꯁꯨꯛ ꯋꯥꯈꯜ ꯊꯦꯟꯕ ꯊꯧ ꯃꯨꯛꯇꯥꯔꯩ ꯁꯥꯎꯅ ꯋꯥꯐꯝꯁꯦ ꯄ꯭ꯔꯣꯇꯦꯁ ꯇꯧꯐꯝ ꯅꯠꯇꯦ ꯋꯥ ꯉꯥꯡꯅꯕ ꯌꯥꯒꯗꯧꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕꯗꯅꯤ ꯃꯈꯣꯏꯅ ꯍꯩꯔꯤꯕ ꯖꯁꯇꯤꯁꯁꯤꯕꯨ ꯄꯨꯂꯤꯁ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯕꯗꯨꯃꯛ ꯉꯥꯏꯅꯤ ꯃꯈꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯁꯨ ꯍꯣꯠꯇꯤ ꯍꯣꯠꯅꯔꯤꯗꯅꯗꯣ ꯌꯥꯔꯣꯏ ꯃꯣꯏꯗ ꯇꯞꯅ ꯋꯥꯔꯤ ꯇꯧꯕ ꯌꯥꯔꯣꯏ ꯁꯤꯖꯔꯁꯅꯤ ꯊꯧꯅꯥ ꯌꯥꯝ ꯐꯔꯒꯗꯤ ꯂꯦꯡꯗꯅ ꯂꯩꯌꯨ ꯅꯪꯁꯨ ꯂꯦꯡꯗꯅ ꯂꯩꯌꯨ ꯑꯗꯨꯒ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔꯁꯨ ꯁꯦꯐ ꯑꯣꯏꯒꯅꯤ ꯗꯦꯠꯁ ꯁꯟꯗ꯭ꯔꯦꯝꯕ ꯁꯥꯎꯅ ꯑꯣꯟꯈꯠꯂꯤ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯁꯔꯅ ꯈꯨꯗꯛꯁꯤꯗ ꯄꯤꯔꯤꯕ ꯑꯣꯔꯗꯔꯁꯤ ꯃꯇꯥꯡ ꯆꯥꯃꯟꯗꯦ ꯋꯥꯈꯜꯗꯨ ꯈꯟꯊꯕꯤꯗꯕ꯭ꯔꯥ ꯃꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯀꯃꯤꯁꯅꯔ ꯅꯊꯛ ꯊꯣꯡꯕꯒꯤ ꯑꯣꯔꯗꯔ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯒꯅꯤ ꯈꯪꯗꯕ꯭ꯔꯅ ꯃꯤ ꯁꯤꯔꯁꯨ ꯅꯪ ꯁꯤꯔꯣꯏ ꯃꯤꯀꯨꯞꯇ ꯁꯥꯒꯠꯄ ꯃꯣꯞꯁꯦ ꯑꯩꯈꯣꯏ ꯈꯔꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔꯒ ꯏꯪꯊꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯈꯨꯠꯁꯤꯡ ꯁꯦꯝ ꯌꯥꯎꯔꯗꯤ ꯁꯤꯒꯦꯒ ꯁꯤꯁꯅꯨ ꯋꯥꯡꯂꯛꯂꯤꯕ ꯋꯥꯗꯨꯗ ꯁꯟꯗ꯭ꯔꯦꯝꯕ ꯊꯃꯣꯏꯗ ꯄꯦꯟꯗ꯭ꯔꯦ ꯄꯤꯁꯨꯝꯗ ꯁꯨꯛꯅ ꯇꯞꯂꯞ ꯍꯥꯏꯔꯦ ꯁꯣꯔꯤ ꯁꯔ ꯋꯥꯗꯣ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯇꯨꯕꯠ ꯀꯛꯂꯒ ꯁꯥꯎꯅꯤꯡꯕ ꯏꯀꯥꯏꯕꯅ ꯐꯨꯡꯒꯠ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯈꯥ ꯆꯤꯛꯇꯨꯅ ꯂꯩ ꯍꯧꯅ ꯊꯥꯔꯤꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁ꯭ꯃꯣꯛ ꯕꯣꯝꯁꯤꯡ ꯑꯗꯨꯅ ꯃꯤꯌꯥꯝꯕꯨ ꯇꯞꯊꯍꯟꯕ ꯉꯝꯗꯦ ꯖꯤꯞꯁꯤ ꯇꯝꯅ ꯍꯨꯞꯆꯤꯜꯂꯒ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡꯊꯔꯒ ꯄꯪꯐꯨꯗ ꯐꯨꯖꯤꯜꯂꯤ ꯃꯇꯧꯗꯨꯗ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯃꯩ ꯄꯨꯊꯣꯛꯂꯒ ꯍꯦꯛꯇ ꯁꯨꯗꯠꯂꯤ
ꯃꯌꯥꯝ ꯃꯔꯛꯀꯗꯨꯗꯁꯨ ꯅꯣꯡꯃꯩ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯌꯥꯎꯕꯅ ꯑꯌꯥꯎ ꯑꯌꯥꯎꯕ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯅꯔꯒ ꯈꯨꯠ ꯍꯟꯅꯔꯦ꯫ ꯊꯥꯡꯅ ꯀꯩꯅ ꯍꯦꯛꯇ ꯊꯤꯟꯗꯠꯅꯔꯦ꯫ ꯅꯣꯡꯃꯩꯅ ꯀꯣꯟꯁꯇꯦꯕꯜꯁꯤꯡꯒꯁꯨ ꯀꯥꯞꯊꯠꯅꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯨꯛꯇꯥ ꯔꯩꯁꯥꯎꯅ ꯑꯣꯔꯗꯔ ꯄꯪꯄꯤꯗ ꯄꯤꯁꯤꯜ ꯀꯥꯞꯊꯠꯂꯨ ꯍꯥꯏꯅ꯫ DGPꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨ ꯃꯨꯛꯇꯥ ꯔꯩ ꯄꯥꯏꯈꯠꯇꯦ꯫ ꯃꯃꯤꯠꯇꯨ ꯁꯨꯞꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯅꯥꯆꯨꯡꯗ ꯂꯩ꯫ DGP ꯀꯣꯜ ꯁꯟꯗ꯭ꯔꯦꯝꯕꯗ ꯇꯧꯔꯛꯏ꯫ ꯁꯟꯗ꯭ꯔꯦꯝꯕ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯀꯃꯤꯁꯅꯔ, DIGꯗꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ꯭ꯔꯥ? ꯁꯟꯗ꯭ꯔꯦꯝꯕ ꯈꯣꯟꯗꯨ ꯄꯧꯔꯞ ꯈꯨꯝꯃꯤ꯫ ꯂꯩꯇꯦ ꯁꯔ꯫ DGP ꯐꯤꯡꯅ ꯍꯧꯖꯤꯛꯃꯛ ꯍꯣꯔꯟ ꯄꯥꯜꯂꯨ, ꯁ꯭ꯄꯤꯀꯔ ꯑꯣꯟ ꯇꯧ, ꯐꯣꯔꯁꯁꯤꯡꯗꯨ ꯈꯨꯠ ꯊꯥꯕ ꯂꯦꯞꯄꯣꯅ ꯍꯥꯏꯌꯨ꯫ ꯑꯗꯨꯒꯨꯝꯕ ꯑꯣꯔꯗꯔꯕꯨꯅꯤ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯁꯨ꯫ ꯋꯥꯗꯨꯗ ꯁꯟꯗ꯭ꯔꯦꯝꯕ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯇꯍꯥ ꯇꯍꯥ ꯍꯣꯔꯟ ꯄꯥꯟꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯊꯦꯡꯃꯟꯈ꯭ꯔꯦ ꯑꯣꯔꯗꯔꯁꯤ꯫ ꯑꯗꯨꯕꯨ ꯄꯤꯔꯛꯂꯕꯗ ꯖꯤꯞꯁꯤ ꯑꯗꯨꯒꯤ ꯃꯊꯛꯇꯨ ꯁꯠ ꯍꯥꯡꯂꯒ ꯍꯣꯔꯟꯗꯨ ꯊꯥꯡꯒꯠꯅꯕ ꯂꯥꯛꯅꯩ꯫ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯁꯟꯗ꯭ꯔꯦꯝꯕ ꯃꯨꯛꯇꯥꯔꯩꯗ ꯀꯣꯜ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯨꯡꯄꯥꯏ ꯍꯦꯛ ꯄꯥꯏꯗꯦ꯫ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯁꯟꯗ꯭ꯔꯦꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯔꯤꯕ ꯐꯣꯔꯁꯁꯤꯡ ꯑꯗꯨꯒꯤ ꯇ꯭ꯔꯨꯞ ꯑꯆꯧꯕ ꯑꯃꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯀꯣꯜ ꯇꯧꯏ꯫ ꯋꯥꯔꯤ ꯇꯧꯏ꯫ DGPꯁꯨ ꯌꯥꯎꯅ ꯑꯣꯔꯗꯔꯗꯨ ꯍꯦꯛ ꯐꯪꯕꯒ ꯀꯦꯞꯇꯦꯟꯗꯨꯁꯨ ꯃꯥꯒꯤ ꯐꯣꯔꯁꯁꯤꯡꯗꯨ ꯈꯨꯠ ꯊꯥꯕ ꯂꯦꯞꯅꯕ ꯑꯣꯔꯗꯔ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯂꯦꯞꯇꯦ꯫ ꯈꯪꯂꯨꯗꯦ ꯃꯈꯣꯏꯗꯤ ꯃꯄꯥꯟꯗ ꯀꯥꯞꯂꯤꯕ ꯃꯈꯣꯜꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯐꯣꯔꯁ ꯈꯛꯇ ꯅꯠꯇꯦ ꯍꯥꯏꯕ꯫ ꯃꯀꯣꯛ ꯂꯤꯊꯣꯛꯇꯨꯅ ꯍꯣꯔꯟ ꯂꯥꯎꯔꯤꯕ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔꯗꯤ ꯎꯔꯛꯂꯤ꯫ ꯃꯌꯥꯝꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯀꯃꯤꯁꯅꯔ ꯁꯔ, ꯃꯤꯌꯥꯝꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯦ, ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯦ, ꯂꯥꯟꯕꯨꯡ ꯑꯣꯜꯂꯦ ꯁꯔ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯟꯗ꯭ꯔꯦꯝꯕ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯂꯥꯟꯕꯨꯡ ꯑꯣꯜꯂꯅꯤ ꯃꯐꯝꯁꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ, ꯊꯧꯅꯥ ꯐꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯇ ꯊꯋꯥꯏ ꯊꯥꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯅꯤ ꯈꯪꯕꯅ ꯁꯟꯗ꯭ꯔꯦꯝꯕ ꯃꯃꯤꯠꯇꯨ ꯁꯠꯄ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯟꯗ ꯍꯣꯔꯟꯗꯨ ꯄꯥꯏꯔꯒ ꯃꯊꯛꯇꯨꯗ ꯂꯤꯊꯣꯛꯂꯒ ꯂꯦꯞꯄꯣ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯇꯥꯗꯦ꯫ ꯋꯥꯗꯨ ꯇꯥꯕꯒꯤ ꯃꯇꯝ ꯍꯦꯜꯂꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯇꯝꯊꯤꯕ ꯑꯣꯟꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤꯅꯤ ꯃꯤꯠꯅ ꯎꯔꯤꯕ ꯐꯝ ꯑꯆꯧꯕ ꯆꯧꯀ꯭ꯔꯤꯗ ꯐꯝꯕ ꯀꯃꯤꯁꯅꯔ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗꯨ, ꯁꯟꯗ꯭ꯔꯦꯝꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯝꯕꯗꯨ ꯐꯗ꯭ꯔꯥꯛ ꯂꯥꯎꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯦꯛꯊꯔꯛꯏ꯫ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯄꯥꯈꯠꯅ ꯁꯟꯗ꯭ꯔꯦꯝꯕꯕꯨ ꯀꯧꯏ꯫ ꯆꯦꯟꯊꯔꯛꯂꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯌꯦꯠꯂꯣꯝ ꯊꯪꯕ ꯊꯕꯥꯛꯇꯒꯤ꯫ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯐꯣꯟꯗꯨ ꯊꯨꯅ ꯂꯧꯔꯒ ꯀꯅꯥ ꯀꯅꯥꯗꯨꯅ ꯄꯪꯇꯧꯗ ꯇꯧꯏ꯫ ꯄꯥꯎꯗꯨ ꯇꯥꯕꯗ DGP ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯨꯗ꯭ꯔꯦ꯫ ꯄꯥꯎꯗꯨ ꯄ꯭ꯔꯁꯤꯗꯦꯟꯠꯗ ꯍꯦꯛ ꯌꯧꯈꯤꯕꯗꯒꯤ ꯐꯣꯔꯁ ꯄꯨꯝꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯀꯥ ꯍꯦꯟꯅ ꯍꯨꯞꯆꯤꯜꯂꯛꯏ꯫ ꯍꯦꯂꯤꯀꯣꯞꯇꯔꯅ ꯑꯇꯤꯌꯥꯗ ꯍꯨꯞꯆꯤꯜꯂꯒ ꯂꯥꯎꯔꯛꯏ, ꯈꯨꯠ ꯂꯦꯞꯄꯣ ꯍꯥꯏꯅ꯫ ꯃꯌꯥꯝꯗꯨ ꯀꯤꯁꯣꯔꯒꯤ ꯀꯣꯐꯤꯟ ꯌꯥꯎꯕ ꯖꯤꯞꯁꯤ ꯑꯗꯨ ꯐꯪꯂꯕꯗ ꯀꯣꯐꯤꯟꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯧꯊꯔꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯦꯠ ꯃꯅꯨꯡꯂꯣꯝꯗ ꯍꯦꯛꯇ ꯉꯝꯅꯕ ꯄꯨꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯨ JJS ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯦꯠ ꯃꯅꯨꯡꯗ ꯍꯨꯞꯇꯨꯅ ꯆꯪꯈ꯭ꯔꯒ ꯒꯦꯠꯇꯨ ꯃꯈꯣꯏꯅ ꯅꯝꯗꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯃꯄꯥꯟꯗ ꯁꯣꯛꯂꯤꯕ ꯃꯌꯥꯝꯗꯨ ꯑꯁꯣꯛꯄ ꯃꯌꯥꯝꯗꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ꯫ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯃꯗꯤ ꯐꯣꯔꯁꯁꯤꯡꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯤꯜꯂꯒ ꯂꯥꯌꯦꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤꯅꯤ ꯊꯤꯡꯖꯤꯜꯂꯤꯕ꯫ ꯁꯣꯛꯏ, ꯇꯣꯏꯔꯦ, ꯂꯣꯏꯔꯦ ꯃꯥꯏꯀꯩ ꯑꯅꯤꯃꯛ꯫ ꯑꯁꯣꯛꯄ ꯑꯅꯥꯕ ꯀꯌꯥꯅꯤ ꯂꯝꯕꯤꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ, ꯂꯣꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ꯫ ꯑꯗꯨꯕꯨ DGP ꯑꯇꯩꯗ ꯃꯊꯥ ꯂꯨꯞꯂꯨꯗꯦ꯫ ꯁꯟꯗ꯭ꯔꯦꯝꯕꯕꯨ ꯊꯨꯅꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯅꯕ ꯂꯝꯕꯤꯗ ꯐꯣꯔꯁ ꯃꯌꯥꯝ ꯆꯪꯗꯅ ꯁꯤꯜꯂꯤ꯫ ꯃꯁꯥꯃꯛ ꯌꯥꯎꯅ ꯆꯠꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯥꯗꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯑꯇꯣꯞꯄ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯇꯣꯞꯄꯗ ꯄꯨꯅꯕ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅ ꯃꯐꯝ ꯑꯗꯨꯅ ꯄꯨꯅꯤ ꯅꯤꯜꯂꯤ꯫ ꯉꯔꯥꯡꯗꯒꯤ ꯀꯔꯤꯝꯇ ꯆꯥꯗ ꯐꯃꯨꯡꯗ ꯀꯨꯟꯗꯨꯅ ꯂꯩꯕ ꯃꯆꯥꯕꯨ ꯁꯪꯒꯥꯏ ꯂꯩꯔꯤꯉꯩꯗ ꯅꯝꯗꯅ ꯀꯔꯤꯅꯣ ꯆꯥꯍꯧꯅꯕ ꯍꯥꯏꯗꯅ ꯁꯟꯗ꯭ꯔꯦꯝꯕ ꯆꯠꯈꯤꯕꯒ ꯃꯆꯥꯅ ꯄꯥꯝꯕ ꯃꯊꯦꯜ ꯈꯔ ꯁꯤꯟ ꯂꯥꯡꯏ ꯁꯅꯥꯅꯨꯁꯨ꯫ ꯁꯪꯒꯥꯏ ꯃꯣꯏꯕꯥꯅꯤ ꯆꯪꯗꯅ ꯅꯝꯗꯅ ꯇꯥꯡꯁꯤꯕꯨ ꯆꯥꯛ ꯄꯤꯖꯅꯕ ꯍꯣꯠꯅꯩ꯫ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨꯗ ꯐꯝꯊꯥ ꯂꯩꯔꯤꯕ ꯏꯁꯤꯡꯗꯨ ꯊꯛꯄ ꯍꯧꯒꯦ ꯇꯧꯕꯒꯅꯤ ꯃꯄꯥ ꯅꯣꯡꯃꯩꯅ ꯄꯥꯟꯕꯒꯤ ꯄꯥꯎꯗꯨ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯗꯨ꯫ ꯈꯜꯂꯝꯕ ꯋꯥꯈꯜꯁꯤꯡꯒꯗꯨ ꯃꯤꯀꯨꯞꯇ ꯃꯤꯄꯥꯏꯕꯅ ꯃꯍꯨꯠ ꯁꯤꯟꯈꯤ꯫ ꯄꯤꯔꯥ ꯏꯍꯧꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯊꯥ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯀꯤꯌꯔ ꯍꯣꯁꯄꯤꯇꯥꯜ ꯌꯧꯁꯤꯟ꯫ ꯃꯄꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯕ ꯔꯨꯝ ꯑꯗꯣꯝꯗ ꯊꯨꯅ ꯂꯥꯛꯏ꯫ ꯃꯄꯥꯟꯗꯗꯤ ꯐꯣꯔꯁ ꯃꯌꯥꯝꯅ ꯋꯥꯏ ꯆꯥꯏꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯈꯛ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯆꯦꯟꯁꯤꯜꯂꯒ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯏ꯫ ꯃꯍꯥꯛꯁꯨ ꯃꯤꯄꯥꯏꯔꯤꯕꯅꯤ, ꯃꯔꯝꯗꯤ
ꯀꯃꯤꯁꯅꯔꯒꯤ ꯊꯕꯥꯛꯇꯒꯤ ꯊꯣꯛꯈꯤꯕ ꯏꯗꯨ ꯃꯥꯅ ꯃꯦꯟꯁꯤꯟꯅ ꯐꯅꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅꯗ ꯎꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨꯒꯤ ꯃꯇꯧꯗꯨ ꯇꯞꯊꯗꯨꯅ ꯍꯥꯏꯔꯦ, ꯇꯥꯡꯁꯤ ꯃꯁꯥꯗꯨ ꯉꯔꯥꯡꯗꯒꯤ ꯆꯣꯛꯊꯕ ꯌꯥꯕ ꯆꯣꯛꯊꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯀꯞꯄ ꯌꯥꯕ ꯀꯞꯂꯨꯔꯦ ꯑꯍꯤꯡ ꯑꯃꯁꯨ꯫ ꯋꯥꯈꯜꯗꯣ ꯑꯀꯤꯕꯒꯤ ꯀꯣꯝꯗ ꯄꯨꯊꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯁꯥꯗꯨ ꯁꯣꯟꯊꯕꯒ, ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯄꯥꯈꯠꯄꯅ ꯍꯦꯟꯕꯒꯤ ꯋꯥꯈꯜꯗꯨ ꯈꯟꯕ ꯍꯦꯟꯃꯟꯕꯒ ꯃꯁꯥꯗꯨ ꯍꯥꯏꯔꯪ ꯇꯧꯔꯛꯂꯤ꯫ ꯄꯤꯔꯥꯡ ꯊꯥꯡꯕ ꯃꯤꯠꯂꯨ ꯑꯗꯨꯅ ꯎꯔꯤꯕ ꯄꯨꯝꯕ ꯃꯌꯦꯛ ꯆꯣꯏꯔꯛꯂꯤ꯫ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯨ ꯁꯠ ꯄꯥꯏꯁꯤꯟ ꯂꯩꯃꯥꯏꯗ ꯀꯤꯠ ꯐꯝꯊꯈꯤ꯫ ꯁꯪꯒꯥꯏꯁꯨ ꯃꯃꯥꯆꯧꯕꯤꯕꯨ ꯀꯞꯄ ꯊꯦꯝꯕꯤꯕꯅ ꯎꯔꯨꯗꯦ ꯃꯆꯦꯅ ꯂꯦꯛꯊꯈꯤꯕꯗꯨ꯫ ꯂꯩꯃꯥꯏꯗ ꯐꯝꯊꯔꯗꯨ ꯐꯥꯎꯕ ꯋꯥꯈꯜ ꯈꯖꯤꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯑꯃꯝꯕꯅ ꯌꯣꯝꯁꯤꯟ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯁꯤꯟꯗꯨꯅ ꯍꯥꯏꯊꯔꯛꯏ ꯂꯩꯃꯥꯏꯗ꯫ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯗꯨꯅ ꯅꯥꯒꯗꯧꯕ ꯀꯣꯛꯇꯨ ꯂꯩꯃꯥꯏ ꯌꯧꯗ꯭ꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠꯁꯥꯅ ꯃꯥꯒꯤ ꯀꯣꯛꯄꯨ ꯉꯥꯛꯈꯠꯂꯛꯈꯤꯕꯅꯤ꯫